Norris Media Forum NEMF amadi My Home India na sinduna in Delhi gi Constitution Club ta pangthokpa ahum suba kalyan barwa Norris Media Award English ngani kunmanga da electronic media gi category da best reporter gi mana pirkraba SKTV news ke chief reporter Khetrimayum Premchand Ngasi Social Young Club SYC Kakwa na Taramna Okpaga Loinana Ekai Khumnaba Utkhre Social Young Club Kakwa na sinduna handak pangthokkiba nifumanga suba kanglei annual yausang sports meet English ngani kuntaruke magok mathang takraba singda mana yenthokpagi thauram gamari leinana Khetrimayum Premchand bu club amadi laikai adugi senior citizen Huidrom Manglem gi maikai degi khudol piduna pongning thogatpaga loinana Ekai Khumnaba utkibane Kakwa Pukri Choba Mapal da leiba community hall da pangthokpa thauram aduda nat ki oiba jagoi isai kaya su utki Loinana Kakwa Huidrom Laikai gi ahal oiraba mioi kaya da su achamba khudol piduna Ekai Khumnaki